ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯉꯛꯄ ꯐꯤꯖꯣꯜ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯑꯉꯛꯄ ꯁꯦꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯗ ꯆꯍꯤ ꯑꯃꯗ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯟ 3ꯗꯒꯤ ꯍꯦꯟꯅ ꯄꯥꯜꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯑꯉꯛꯄ ꯁꯦꯝ ꯄꯥꯝꯕꯤꯗꯨꯗ ꯄꯥꯜꯂꯤꯕ ꯁꯦꯝ ꯑꯗꯨꯒꯤ ꯃꯍꯥꯎ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯀꯅꯥꯅꯁꯨ ꯁꯦꯝ ꯄꯥꯝꯕꯤꯗꯨꯗ ꯄꯥꯜꯂꯤꯕ ꯁꯦꯝ ꯑꯗꯨ ꯀꯅꯥꯅꯁꯨ ꯆꯥꯈꯤꯗ꯭ꯔꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯈꯣꯏꯅ ꯁꯦꯝꯗꯨ ꯀꯔꯤꯒꯤ ꯆꯥꯗ꯭ꯔꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅꯨꯄꯥ, ꯁꯦꯝꯗꯨꯅ ꯍꯦꯛ ꯃꯨꯜꯂꯛꯄꯒ ꯍꯤꯡꯆꯥꯕ ꯑꯃ ꯂꯥꯛꯂꯒ ꯑꯍꯤꯡ 3ꯗ ꯁꯦꯝ ꯑꯗꯨ ꯍꯦꯛꯈꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯗꯨ ꯆꯥꯕ ꯐꯪꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯑꯩꯈꯣꯏ 3ꯅ ꯄꯥꯂꯤ ꯅꯥꯏꯔꯒ ꯁꯦꯝ ꯄꯥꯝꯕꯤꯗꯨ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯖꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯦꯝꯗꯨ ꯍꯦꯛꯄ ꯉꯝꯂꯔꯣꯏ"꯫ ꯃꯈꯣꯏ 3ꯅ ꯍꯥꯏꯔꯤꯕꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯅ ꯅꯨꯡꯗꯥꯡꯗ ꯂꯩꯀꯣꯜꯗꯨꯗ ꯍꯧꯔꯤꯕ ꯁꯦꯝ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯨꯝꯗꯨꯅ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯤꯡꯆꯥꯕꯗꯨ ꯉꯪꯉꯒ ꯂꯥꯛꯄꯒꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯄꯥꯡꯗꯕ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯌꯨꯛꯇ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯅ ꯃꯌꯥꯝꯕꯗ ꯍꯤꯡꯆꯥꯕꯗꯨ ꯁꯦꯝ ꯍꯦꯛꯄ ꯂꯥꯛꯄ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯌꯥꯝꯕꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯍꯤꯡꯆꯥꯕ ꯑꯃꯠꯇ ꯂꯥꯛꯇꯦꯗ, ꯑꯩ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯃ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯝꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯀꯅꯥꯁꯨ ꯂꯥꯛꯇꯦ, ꯀꯅꯥꯁꯨ ꯎꯗꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ, ꯁꯦꯝꯗꯨ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯂꯁꯤ"꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨꯅ ꯁꯦꯝ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯁꯦꯝ 2 ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯁꯦꯝ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨꯗꯁꯨ ꯍꯤꯡꯆꯥꯕꯗꯨꯅ ꯅꯦꯠꯂꯝꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨ ꯁꯦꯝ ꯉꯥꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯥꯝꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯦꯝ ꯑꯃꯁꯨ ꯍꯦꯛꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ 3ꯁꯨꯕ ꯅꯨꯃꯤꯠꯇꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯒꯤ ꯄꯥꯂꯤ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯌꯥꯝꯕ ꯑꯅꯤꯒꯨꯝꯅ ꯅꯥꯄꯤ ꯃꯔꯛꯇ ꯂꯣꯠꯂꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯁꯦꯝ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯉꯪꯉꯒ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯥ ꯑꯇꯣꯟꯕꯗꯨꯗꯤ ꯀꯤꯔꯝꯗꯦ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯥꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯃꯤꯠꯇ ꯊꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯅ ꯂꯩꯀꯣꯜꯗꯨꯗ ꯂꯩꯗꯨꯅ ꯍꯤꯡꯆꯥꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯗꯨꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯝꯗꯦ꯫ ꯑꯌꯨꯛꯇ ꯃꯌꯥꯝꯕ ꯑꯅꯤꯅ ꯃꯉꯣꯟꯗ ꯍꯤꯡꯆꯥꯕꯗꯨ ꯍꯥꯠꯂꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ, "ꯍꯤꯡꯆꯥꯕꯗꯨ ꯑꯩꯅ ꯍꯥꯠꯂꯕꯒꯨꯝꯕꯅꯤ"꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯇꯥ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯈꯣꯏ ꯂꯩꯀꯣꯜꯗ ꯑꯃꯨꯛ ꯍꯤꯡꯆꯥꯕꯗꯨ ꯁꯤꯗꯨꯅ ꯇꯥꯕ꯭ꯔꯥ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯁꯦꯝ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯃꯅꯥꯎꯅꯨꯄꯥꯅ ꯍꯤꯡꯆꯥꯕꯗꯨꯗ ꯇꯥꯅ ꯊꯤꯟꯈꯤꯕꯒꯤ ꯏ ꯇꯥꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯃꯥꯏꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨ ꯏ ꯇꯩꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯗ ꯍꯥꯏꯔꯝꯃꯤ, "ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯆꯠꯈꯤꯕ ꯃꯐꯝꯁꯤ ꯃꯇꯨꯡ ꯏꯟꯅꯁꯤ"꯫ ꯃꯍꯥꯛꯅ ꯂꯨꯆꯤꯡꯂꯒ ꯃꯈꯣꯏ ꯍꯤꯡꯆꯥꯕꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪꯗꯨꯗ ꯒꯨꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯗꯨ ꯒꯨꯍꯥꯗꯨꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯊꯧꯔꯤꯁꯤꯅ ꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯒꯦ꯫ ꯑꯩꯅ ꯒꯨꯍꯥ ꯃꯅꯨꯡꯁꯤꯗ ꯆꯪꯈ꯭ꯔꯤꯉꯩꯗ ꯑꯩꯅ ꯀꯣꯜ ꯀꯣꯜ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯕꯨ ꯇꯞꯅ ꯇꯞꯅ ꯊꯧꯔꯤꯗꯨ ꯊꯥꯗꯔꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯣꯠ ꯍꯣꯠ ꯂꯥꯎꯔꯛꯂꯕꯗꯤ ꯑꯩꯕꯨ ꯊꯨꯅ ꯃꯊꯛꯇ ꯆꯤꯡꯈꯠꯂꯛꯎ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯕ ꯑꯍꯟꯗꯨ ꯒꯨꯍꯥ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯒꯨꯍꯥꯗꯨꯒꯤ ꯇꯪꯈꯥꯏꯃꯨꯛ ꯌꯧꯔꯛꯂꯒ ꯃꯍꯥꯛꯅ ꯍꯣꯠ ꯍꯣꯠ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯃꯊꯛꯇ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯃꯌꯥꯝꯕ ꯌꯥꯏꯃꯗꯨ ꯒꯨꯍꯥꯗꯨꯗ ꯀꯨꯝꯊꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯒꯨꯍꯥꯗꯨꯒꯤ ꯃꯈꯥ ꯍꯦꯛ ꯌꯧꯒꯦ ꯇꯧꯕꯒ ꯃꯍꯥꯛ ꯀꯤꯔꯛꯄꯗꯒꯤ ꯍꯣꯠ ꯍꯣꯠ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯅꯥꯎꯅ ꯃꯊꯛꯇ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯒꯨꯍꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫
ꯃꯍꯥꯛꯇꯤ ꯒꯨꯍꯥꯗꯨꯒꯤ ꯃꯈꯥ ꯈꯝ ꯊꯦꯡꯅ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯉꯛꯄ ꯐꯖꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯌꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗꯁꯨ ꯐꯖꯕ ꯎ ꯄꯥꯝꯕꯤ ꯂꯩꯅꯆꯤꯡꯕ ꯀꯌꯥꯁꯨ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯆꯧꯕ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯗꯨ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥꯁꯤꯡꯗ ꯃꯊꯪ ꯆꯪꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯀꯥ ꯑꯃꯗ ꯁꯔꯒꯒꯤ ꯗꯨꯠ ꯃꯥꯟꯕꯤ ꯂꯩꯁꯥꯕꯤ 3 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, "ꯍꯦ ꯂꯝꯂꯥꯟꯕ ꯅꯨꯄꯥ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯑꯩ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯍꯤꯡꯆꯥꯕ ꯑꯃ ꯂꯩ꯫ ꯍꯤꯡꯆꯥꯕꯗꯨ ꯑꯩꯅ ꯍꯥꯠꯄ ꯂꯥꯛꯄꯅꯤ." ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯍꯤꯡꯆꯥꯕꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ 3ꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯗꯨꯕꯨ ꯀꯤꯗꯕ꯭ꯔꯥ?" ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯗꯤ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ, ꯍꯤꯡꯆꯥꯕꯗꯨꯁꯨ ꯀꯤꯗꯦ꯫ ꯑꯩꯅ ꯅꯈꯣꯏ 3ꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ." ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯇꯨ, ꯑꯥꯗ ꯀꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗ ꯆꯪꯉꯨ꯫ ꯀꯥ ꯑꯁꯤꯗ ꯍꯤꯡꯆꯥꯕꯗꯨ ꯇꯨꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯗꯕꯤ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯝꯂꯕꯗꯤ ꯃꯍꯥꯛ ꯇꯨꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯅꯍꯥꯛꯀꯤ ꯇꯥꯗꯨꯅ ꯊꯤꯜꯂꯨꯁꯣ, ꯑꯗꯨꯒ ꯍꯥꯠꯂꯨꯁꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯥꯗꯨ ꯑꯅꯤꯔꯛ ꯁꯨꯅ ꯊꯤꯟꯅꯕ ꯍꯥꯏꯔꯛꯂꯕꯗꯤ ꯊꯤꯜꯂꯨꯅꯨ꯫ ꯑꯅꯤꯔꯛ ꯁꯨꯅ ꯊꯤꯜꯂꯨꯔꯕꯗꯤ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯃꯤꯟꯅꯒꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯀꯥꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯃꯤꯠꯇ ꯊꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯗꯨꯅ ꯑꯅꯤꯔꯛ ꯁꯨꯅ ꯊꯤꯟꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯗꯦ꯫ ꯈꯨꯗꯛꯇ ꯍꯤꯡꯆꯥꯕꯗꯨ ꯁꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯄꯨꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯐꯕꯗꯨꯒꯤ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯥ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯀꯥꯗꯨꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯌꯨ ꯑꯍꯥꯎꯕ ꯎꯍꯩ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯎꯍꯩꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯂꯩꯀꯣꯜꯗ ꯄꯥꯟꯕ ꯁꯅꯥ ꯃꯆꯨꯒꯤ ꯁꯦꯝ 2ꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯐꯖꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ, ꯑꯩꯒꯤ ꯏꯌꯥꯝꯕ 2ꯅ ꯅꯈꯣꯏꯕꯨ ꯎꯕꯗ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯑꯇꯣꯟꯕꯅꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯟꯕꯤꯒ ꯂꯨꯍꯣꯡꯂꯒꯦ, ꯑꯗꯨꯒ ꯃꯆꯦ 2ꯅ ꯏꯌꯥꯝꯕ 2ꯗ ꯂꯨꯍꯣꯡꯕ ꯌꯥꯕꯤꯌꯨ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯟꯕꯤꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯈꯨꯗꯛꯇ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦ 2ꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ 2ꯗꯨꯁꯨ ꯃꯍꯥꯛꯀꯨꯝꯅ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯑꯃꯗꯤ ꯊꯧꯅꯥ ꯐꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯌꯥꯝꯕ 2ꯗ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯟꯗꯨ ꯃꯈ꯭ꯋꯥꯡꯗ ꯊꯧꯔꯤ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯜ ꯂꯥꯎꯕꯗ ꯃꯌꯥꯝꯕ 2ꯅ ꯔꯥꯖꯀꯨꯃꯥꯔꯤ 2ꯗꯨꯕꯨ ꯃꯊꯛꯇ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ 2ꯗꯨꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯏꯇꯣꯟ ꯇꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ, ꯍꯟꯗꯛꯇꯤ ꯅꯍꯥꯛꯀꯤ ꯄꯥꯂꯤ ꯇꯥꯔꯦ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯌꯧꯍꯟꯒꯅꯤ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ, ꯅꯍꯥꯛꯄꯨ ꯊꯥꯖꯩ, ꯑꯗꯨꯕꯨ ꯅꯌꯥꯝꯕ 2ꯗꯨꯗꯤ ꯑꯩꯅ ꯊꯥꯖꯗꯦ꯫ ꯃꯈꯣꯏ 2ꯅ ꯅꯍꯥꯛꯄꯨ ꯃꯊꯛꯇ ꯆꯤꯡꯈꯠꯄꯤꯔꯛꯇꯕ ꯌꯥꯏ꯫ ꯁꯤꯒꯤ ꯍꯋꯥꯏ ꯃꯔꯨ 3ꯁꯤ ꯄꯥꯏꯁꯤꯜꯂꯨ꯫ ꯍꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯖꯣꯜ ꯑꯃꯃꯝ ꯌꯥꯎꯔꯤꯕꯅꯤ꯫ ꯐꯤꯖꯣꯜ ꯑꯃꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯃꯥꯟꯕꯅꯤ, ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯃꯥꯟꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯉꯥꯅ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔ ꯃꯥꯟꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ." ꯃꯌꯥꯝꯕ 2ꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯟꯕꯤꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏ 2ꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯟꯕꯤꯗꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯒꯨꯍꯥ ꯃꯅꯨꯡꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯅ ꯀꯣꯜ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯨ ꯃꯈꯣꯏ 2ꯅ ꯊꯧꯁꯥꯔꯝꯗꯦ꯫ ꯃꯈꯣꯏ 2ꯅ ꯔꯥꯖꯀꯨꯃꯥꯔꯤ 3ꯗꯨꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯍꯟꯈꯤꯔꯝꯃꯤ꯫
ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯗꯤ ꯀꯣꯅꯨꯡꯗꯒꯤ ꯃꯤ ꯊꯥꯔꯒ ꯆꯤꯡꯈꯠꯍꯜꯂꯒꯦ꯫ ꯅꯈꯣꯏ ꯑꯍꯨꯝ ꯆꯤꯡꯈꯠꯄꯗ ꯄꯥꯝꯕꯣꯝꯁꯤ ꯆꯣꯛꯊꯔꯦ, ꯃꯍꯥꯛ ꯆꯤꯡꯈꯠꯄ ꯉꯝꯂꯔꯣꯏ꯫ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯒꯨꯍꯥꯗꯒꯤ ꯆꯤꯡꯈꯠꯄꯤꯅꯕ ꯂꯥꯛꯇꯕꯗꯒꯤ ꯃꯍꯥꯛ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛꯇꯨꯗ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩ ꯄ꯭ꯔꯤꯊꯤꯕꯤ ꯃꯊꯛꯀꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯛꯉꯥꯎꯅꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯃꯊꯛꯀꯤ ꯂꯩꯕꯥꯛꯇ ꯌꯧꯕ ꯉꯝꯒꯅꯤ? ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯂꯝꯕꯤ ꯑꯃ ꯂꯩ꯫ ꯑꯅꯛꯄꯗ ꯎꯔꯤꯕ ꯎꯃꯪꯁꯤ ꯂꯥꯟꯊꯣꯛꯂꯒ ꯌꯥꯎ ꯃꯆꯥ ꯑꯅꯤ ꯁꯖꯤꯛ ꯆꯥꯔꯝꯒꯅꯤ꯫ ꯌꯥꯎ ꯑꯃꯅ ꯑꯉꯧꯕꯅꯤ, ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯑꯃꯨꯕꯅꯤ꯫ ꯅꯍꯥꯛꯅ ꯌꯥꯎ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯀꯥꯟꯗ ꯅꯃꯤꯠ ꯎꯏꯁꯜꯂꯒ ꯌꯥꯎ ꯑꯃ ꯐꯥꯎ, ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯂꯨ꯫ ꯅꯍꯥꯛꯅ ꯌꯥꯎ ꯑꯉꯧꯕꯗꯨꯗ ꯇꯣꯡꯂꯕꯗꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯌꯧꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯌꯥꯎ ꯑꯃꯨꯕꯗꯨꯗ ꯇꯣꯡꯂꯕꯗꯤ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯅ ꯂꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯌꯧꯒꯅꯤ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯃꯤꯠ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ꯫ ꯆꯠꯆꯔꯣ, ꯆꯠꯆꯔꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯎ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯥꯎ ꯑꯃ ꯐꯥꯔꯒ ꯇꯣꯡꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯌꯥꯎꯗꯨ ꯑꯃꯨꯕ ꯌꯥꯎꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯌꯥꯡꯅ ꯑꯇꯣꯞꯄ ꯍꯦꯟꯅ ꯂꯨꯕ ꯂꯩꯅꯨꯡꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯑꯄꯤꯛꯄ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯜꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯆꯟ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯍꯥꯛ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯕꯨꯡ, ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥ ꯑꯄꯥꯏꯕꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯑꯃꯗꯤ ꯏ ꯈꯛ ꯆꯥꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯤ ꯁꯤ ꯈꯛꯇꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯆꯥꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯃꯝ ꯄꯤꯗ꯭ꯔꯕꯗꯤ ꯇꯨꯔꯦꯜꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯗꯦ, ꯀꯅꯥꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ꯫ ꯉꯁꯤꯁꯤ ꯑꯩꯍꯥꯛꯀꯤ ꯄꯥꯂꯤ ꯇꯥꯔꯦ, ꯑꯗꯨꯅ ꯑꯩ ꯃꯀꯣꯛ 8 ꯄꯥꯟꯕ ꯁꯥ ꯑꯄꯥꯏꯕꯤꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯪꯂꯝꯃꯤ, ꯅꯍꯥꯛꯇꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯏꯆꯟ? ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯕꯨꯡ, ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯁꯨ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯑꯩꯍꯥꯛ ꯁꯤꯈ꯭ꯔꯦ ꯈꯜꯂꯝꯂꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯟ, ꯊꯧꯅꯥ ꯂꯩꯌꯨ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯁꯥ ꯑꯄꯥꯏꯕꯤꯗꯨꯗꯒꯤ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥ ꯑꯄꯥꯏꯕꯤꯗꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯁꯥ ꯑꯄꯥꯏꯕꯤꯗꯨ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯅ ꯁꯥꯗꯨꯒꯤ ꯊꯕꯥꯛꯇꯨꯗ ꯊꯤꯜꯂꯝꯃꯤ꯫ ꯁꯥꯗꯨꯅ ꯉꯪꯕꯗ ꯇꯝꯄꯥꯛꯇꯨ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯥꯗꯨ ꯈꯨꯗꯛꯇ ꯃꯐꯝꯗꯨꯗ ꯁꯤꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯁꯥ ꯑꯄꯥꯏꯕꯤꯒꯤ ꯃꯔꯩ 8ꯇꯨ ꯀꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯋꯥꯕꯗꯒꯤ ꯎ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯤꯟ ꯑꯃꯅ ꯎꯗꯨꯒꯤ ꯎꯁꯥ ꯑꯃꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯀꯣꯟꯗꯒꯤ ꯎꯆꯦꯛ ꯃꯆꯥꯗꯨ ꯆꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤꯟꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯆꯦꯛ ꯃꯆꯥꯒꯤ ꯃꯄꯥꯗꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯃꯆꯤꯟ ꯑꯃꯗꯤ ꯊꯧꯔꯕ ꯈꯨꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯄꯥꯗ ꯔꯥꯖꯀꯨꯃꯥꯔꯗꯨꯕꯨ ꯍꯥꯠꯄꯤꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯈꯣꯏꯗ ꯀꯔꯤꯒꯤꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯆꯥꯁꯤꯡꯅ ꯋꯥꯔꯤꯁꯤꯡꯗꯨ ꯃꯄꯥꯗ ꯂꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯛꯄ ꯃꯁꯥꯗꯨ ꯇꯤꯡꯊꯣꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯗꯨꯕꯨ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗꯒꯤ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯀꯥꯟꯗ ꯎꯆꯦꯛ ꯃꯄꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯍꯦ ꯊꯧꯖꯥꯜ ꯍꯩꯔꯕ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯐꯠꯇ꯭ꯔꯕ ꯂꯤꯟꯁꯤꯗꯒꯤ ꯀꯟꯕꯤꯔꯦ, ꯀꯔꯝꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯩ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯀꯜꯂꯝꯕ ꯌꯥꯏ꯫ ꯎꯆꯦꯛ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ? ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯉꯝꯂꯕꯗꯤ ꯑꯩꯍꯥꯛꯄꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯄꯨꯕꯤꯌꯨ꯫ ꯑꯩ ꯏꯊꯟꯇ ꯆꯠꯂꯕꯗꯤ
ꯂꯝꯕꯤꯗꯨ ꯁꯥꯡꯕꯅꯤꯅ ꯑꯩ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯁꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯊꯛꯇ ꯑꯩꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯂꯝꯕꯤꯗꯨ ꯆꯠꯄꯗ ꯑꯩꯒꯤ ꯆꯥꯅꯕ ꯄꯨꯕ ꯗꯔꯀꯥꯔ ꯑꯣꯏꯒꯗ꯭ꯔꯥ? ꯎꯆꯦꯛ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤꯗꯤ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯂꯝꯕꯤꯗꯨ ꯆꯠꯅꯕ ꯌꯥꯎ 90 ꯑꯃꯗꯤ ꯏꯁꯤꯡ ꯕꯣꯇꯜ 90 ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯛ ꯌꯥꯝꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯈꯛꯇꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯎꯆꯦꯛ ꯑꯄꯥꯏꯕꯤ ꯑꯃꯗꯒꯤ ꯀꯟꯕꯤꯈꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯑꯩ ꯅꯤꯡꯊꯧꯗꯒꯤ ꯂꯧꯔꯨꯒꯦ꯫ ꯎꯆꯦꯛ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ, ꯂꯧꯔꯨꯔꯣ ꯂꯧꯔꯨꯔꯣ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯃꯒꯦ꯫ ꯀꯣꯅꯨꯡ ꯂꯩꯔꯤꯕ ꯁꯍꯔꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯗꯨ ꯌꯥꯝꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯗ ꯑꯆꯧꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯥ ꯑꯄꯥꯏꯕꯤꯗꯨ ꯃꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯃꯅꯥ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯎꯃꯪꯗ ꯃꯩꯇꯥꯜ ꯁꯦꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥ ꯑꯄꯥꯏꯕꯤꯒꯤ ꯃꯀꯣꯛꯇꯨ ꯀꯛꯂꯒ ꯄꯨꯔꯛꯂꯒ ꯅꯤꯡꯊꯧꯗ ꯁꯥꯗꯨ ꯃꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯁꯥꯗꯨꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯍꯥꯠꯂꯝꯂꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯃꯄꯥꯗ ꯃꯈꯣꯏꯁꯤꯡꯅ ꯉꯥꯡꯂꯤꯕꯗꯨ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯂꯝꯂꯥꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯁꯥ ꯑꯄꯥꯏꯕꯤ ꯍꯥꯠꯇꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯅꯨꯄꯥꯗꯨ ꯑꯩꯍꯥꯛꯅꯤ꯫ ꯑꯩꯅ ꯍꯥꯠꯂꯕ ꯁꯥ ꯑꯄꯥꯏꯕꯤꯒꯤ ꯃꯔꯩ 8ꯇꯨ ꯁꯤꯗ ꯂꯩꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯁꯨ ꯃꯄꯥꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯛꯈꯤꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯗꯤ ꯃꯩꯇꯥꯜ ꯁꯦꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ, ꯑꯩꯍꯥꯛ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯅꯍꯥꯛ ꯑꯩꯒꯤ ꯂꯟ ꯊꯨꯝꯁꯤ ꯄꯥꯝꯕ꯭ꯔꯥ? ꯑꯩꯒꯤ ꯂꯩꯕꯥꯛꯁꯤ ꯄꯥꯝꯕ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯂꯒ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯅꯥꯒꯨꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯈ꯭ꯔꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯌꯥꯎ 90ꯒ ꯏꯁꯤꯡ ꯕꯣꯇꯜ 90ꯒ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯒꯙꯥ 90ꯅ ꯃꯍꯥꯛꯀꯤ ꯌꯥꯎ ꯑꯃꯗꯤ ꯏꯁꯤꯡꯗꯨ ꯎꯆꯦꯛꯇꯨꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯎꯆꯦꯛꯇꯨꯒꯤ ꯅꯥꯡꯒꯟꯗ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯎꯆꯦꯛ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯏꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯅ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎ ꯃꯇꯨꯝ ꯑꯃꯃꯝ ꯄꯤꯔꯛꯎ꯫ ꯑꯩꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯍꯥꯏꯔꯛꯂꯕꯗꯤ ꯏꯁꯤꯡ ꯊꯛꯅꯕ ꯄꯤꯔꯛꯎ꯫ ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯛꯅ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄ ꯉꯝꯂꯣꯏ, ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯐꯔꯦ, ꯑꯩꯒꯤ ꯉꯛꯇ ꯇꯣꯡꯈꯠꯂꯛꯑꯣ, ꯑꯩꯈꯣꯏ ꯈꯣꯡꯁꯥꯜꯂꯁꯤ꯫ ꯎꯆꯦꯛ ꯃꯄꯥꯗꯨꯅ ꯋꯥꯡꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯈꯣꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯉꯣꯟꯗ ꯌꯥꯎ ꯃꯇꯨꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯈꯣꯡꯂꯛꯂꯒꯅ ꯏꯁꯤꯡ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯊꯛ ꯌꯧꯔꯝꯗꯥꯏꯗ ꯆꯥꯅꯕ ꯌꯥꯎ ꯃꯇꯨꯝꯗꯨ ꯂꯣꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯄꯥꯗꯨꯅ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯩꯒꯟꯗꯒꯤ ꯁꯥꯗꯣꯡ ꯑꯃ ꯐꯛꯂꯒ ꯎꯆꯦꯛꯇꯨꯗ ꯄꯤꯔꯝꯃꯤ꯫ ꯎꯆꯦꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯗꯤ ꯃꯤꯒꯤ ꯁꯥꯗꯣꯡꯅꯤꯅ, ꯁꯤꯗꯤ ꯑꯩꯒꯤ ꯂꯩ ꯃꯈꯥꯗ ꯊꯝꯕꯤꯔꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯄꯨꯕꯤꯔꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯎꯆꯦꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯌꯨꯝ ꯌꯧꯔꯦ, ꯆꯠꯂꯣ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯗꯤ ꯃꯍꯥꯛꯀꯤ ꯐꯩꯒꯟꯗꯒꯤ ꯁꯥꯗꯣꯡꯗꯨ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯎꯆꯦꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔ ꯆꯠꯂꯣ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯎꯆꯦꯛꯇꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯈꯪꯏ, ꯑꯩꯅ ꯅꯍꯥꯛꯀꯤ ꯁꯥꯗꯣꯡꯗꯨ ꯑꯩꯒꯤ ꯂꯩꯒꯤ ꯃꯈꯥꯗ ꯊꯝꯂꯤꯕꯅꯤ, ꯁꯦ ꯂꯧꯔꯣ꯫ ꯁꯥꯗꯣꯡꯗꯨ ꯃꯍꯥꯛꯀꯤ ꯐꯩꯒꯟꯗ ꯍꯦꯛ ꯍꯥꯞꯆꯤꯟꯕꯒ ꯃꯍꯥꯛꯀꯤ ꯐꯩꯒꯟꯗꯨ ꯅꯥꯕ ꯐꯈꯤꯔꯝꯃꯤ꯫ ꯎꯆꯦꯛꯇꯨ ꯃꯍꯥꯛꯄꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯈꯜꯂꯝꯃꯤ,
ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯏꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯁꯥꯔꯒ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯐꯤ ꯇꯨꯕ ꯗꯔꯖꯤꯒꯤ ꯗꯨꯀꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯔꯖꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯣꯖꯥ, ꯑꯩ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯌꯨ"꯫ ꯗꯔꯖꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯑꯐꯕ ꯄꯨꯡꯐꯝ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯗꯨ ꯉꯔꯥꯡꯗ ꯂꯩꯈꯤꯗꯕꯗ ꯉꯥꯏꯔꯤ꯫ ꯃꯃꯥꯡꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯗ ꯆꯠꯂꯨ, ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯕꯛ ꯄꯤꯕꯤꯔꯛꯀꯅꯤ"꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯗꯤ ꯃꯍꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯟꯕꯤꯗꯨ ꯃꯨꯟꯅꯕꯒꯤ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯠꯅꯕꯗꯨ ꯐꯅꯕ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯃꯄꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯟꯕꯤꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒ ꯂꯨꯍꯣꯡꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯟꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯄꯤꯕꯤꯒꯗꯕꯅꯤ"꯫ ꯅꯤꯡꯊꯧꯗꯨꯅ ꯀꯔꯤ ꯈꯨꯗꯣꯜ ꯄꯣꯠꯅꯣ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯉꯣꯟꯗ ꯐꯤꯖꯣꯜ 3 ꯄꯤꯕꯤꯌꯨ꯫ ꯐꯤꯖꯣꯜ ꯑꯃꯅ ꯑꯇꯤꯌꯥꯗ ꯅꯨꯃꯤꯠ, ꯊꯥ, ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯄ ꯃꯥꯟꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯧꯕ ꯃꯥꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ 3ꯁꯨꯕꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯉꯥꯅ ꯂꯩꯕ ꯃꯥꯟꯒꯗꯕꯅꯤ"꯫ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯗꯔꯖꯤꯗꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯐꯤꯖꯣꯜ 3ꯗꯨ ꯇꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯗꯔꯖꯤꯗꯨ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯊꯋꯥꯏ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄ ꯐꯤꯖꯣꯜꯗꯨꯗꯤ ꯀꯔꯝꯅ ꯇꯨꯕ ꯉꯝꯒꯅꯤ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯌꯩꯊꯣꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛ ꯐꯤꯖꯣꯜꯗꯨ ꯇꯨꯕꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯗꯔꯖꯤꯅ ꯋꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯐꯤꯖꯣꯜ 3 ꯇꯨꯅꯕ ꯇꯥꯛꯄꯤꯔꯛꯂꯤ꯫ ꯐꯤꯖꯣꯜ 3ꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯔꯥꯖꯀꯩꯅ꯭ꯌ ꯑꯗꯨꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯤꯖꯣꯜꯗꯨ ꯇꯨꯕ ꯉꯝꯂꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯐꯤ ꯇꯨꯕ ꯇꯣꯛꯂꯣ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ"꯫ ꯃꯍꯥꯛꯅ ꯐꯤꯖꯣꯜꯁꯤꯡꯒꯤ ꯑꯣꯏꯒꯗꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯔꯥꯖꯀꯨꯃꯥꯔꯗꯨꯗ ꯇꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯗꯨꯗꯤ ꯑꯉꯥꯡꯒꯤ ꯊꯕꯛꯅꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯗꯔꯖꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ"? ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯠꯇꯦ ꯑꯣꯖꯥ, ꯑꯩꯅ ꯐꯤꯖꯣꯜꯗꯨ ꯁꯣꯏꯗꯅ ꯁꯦꯝꯖꯒꯦ꯫ ꯋꯥꯔꯨꯒꯅꯨ ꯑꯣꯖꯥ, ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ"꯫ ꯗꯔꯖꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯉꯝꯒꯗꯧꯔꯤꯕ? ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯐꯤ ꯇꯨꯔꯛꯂꯤꯕꯁꯤ ꯉꯁꯤ ꯉꯔꯥꯡꯈꯛ ꯅꯠꯇꯦ꯫ ꯑꯩꯅ ꯉꯝꯗ꯭ꯔꯒ ꯅꯍꯥꯛꯅ ꯀꯔꯝꯅ ꯉꯝꯒꯗꯧꯔꯤꯕꯅꯣ"꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯐꯤꯗꯨ ꯇꯨꯒꯅꯤ ꯑꯣꯖꯥ"꯫ ꯗꯔꯖꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯝ ꯀꯥꯟꯗ? ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛ ꯂꯩꯔꯒ ꯇꯨꯗꯣꯏꯔꯣ"? ꯔꯥꯖꯀꯨꯃꯥꯔꯗꯨꯅ, "ꯅꯠꯇꯦ ꯑꯣꯖꯥ, ꯉꯁꯤ ꯅꯨꯃꯤꯗꯥꯡ, ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯄꯤꯔꯨꯕ ꯌꯥꯔꯒꯅꯤ"꯫ ꯗꯔꯖꯤꯗꯨꯅ ꯑꯃꯨꯛ, "ꯑꯗꯨꯗ ꯆꯪꯒꯗꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯗꯤ ꯀꯝꯗꯧꯕ"? ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ, ꯑꯣꯖꯥ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯑꯩꯉꯣꯟꯗ ꯊꯥꯎꯃꯩ ꯑꯃꯒ ꯌꯨ ꯕꯣꯇꯜ ꯑꯃꯒ ꯄꯤꯕꯤꯌꯨ꯫ ꯑꯩꯕꯨ ꯀꯥꯁꯤꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯏꯊꯟꯇ ꯊꯝꯕꯤꯌꯨ꯫ ꯅꯨꯃꯤꯠ ꯊꯣꯔꯛꯇ꯭ꯔꯤꯉꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯐꯤꯗꯨ ꯂꯧꯕ ꯌꯥꯒꯅꯤ"꯫ ꯅꯨꯡꯗꯥꯡꯗꯨꯃ ꯔꯥꯖꯀꯨꯃꯥꯔꯗꯨ ꯌꯨ ꯊꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯗꯔꯖꯤꯗꯨꯅ ꯊꯣꯡ ꯊꯤꯜꯂꯒ ꯔꯥꯖꯀꯨꯃꯥꯔꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯐꯤꯗꯨꯕꯨ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ"? ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯣꯖꯥ, ꯂꯣꯏꯗ꯭ꯔꯤꯌꯦ, ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯌꯦ"꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯍꯋꯥꯏ 3ꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯍꯋꯥꯏ 3ꯗꯨꯗꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ 3 ꯊꯣꯔꯛꯂꯝꯃꯤ꯫ ꯗꯔꯖꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯄꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯑꯩ ꯆꯪꯉꯛꯄ ꯌꯥꯔꯗ꯭ꯔꯣ"? ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯣꯏ, ꯂꯣꯏꯔꯦ ꯑꯣꯖꯥ, ꯆꯪꯉꯛꯄ ꯌꯥꯔꯅꯤ"꯫ ꯗꯔꯖꯤꯗꯨꯅ ꯐꯖꯔꯕ ꯑꯉꯛꯄ ꯐꯤ 3ꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯪꯂꯤꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯋꯥꯔꯤꯗ ꯌꯥꯎꯕ ꯃꯦꯖꯤꯛ ꯍꯩꯕ ꯃꯤꯗꯨ ꯃꯥꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯤꯁꯤꯡꯗꯨ ꯂꯧꯔꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯅ ꯐꯤꯁꯤꯡꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ, "ꯑꯁꯨꯛ ꯐꯖꯕ ꯐꯤꯁꯤꯡꯁꯤ ꯀꯅꯥꯅ ꯁꯥꯕꯅꯣ"? ꯗꯔꯖꯤꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯒꯦ, ꯐꯤꯁꯤꯡꯁꯤ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯕ ꯏꯆꯥꯅꯨꯄꯥ ꯑꯃꯅ ꯁꯦꯝꯕꯅꯤ꯫ ꯑꯩ ꯅꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯌꯥꯎꯕ ꯐꯤꯁꯤ ꯇꯨꯕ ꯃꯤꯗꯨ ꯎꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯁꯤꯗ ꯄꯨꯔꯛꯎ"꯫
ꯗꯔꯖꯤ ꯑꯗꯨꯅ ꯐꯤ ꯇꯨꯕ ꯅꯨꯄꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯃꯍꯨꯠꯇ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯐꯤ ꯇꯨꯅꯕ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯍꯥꯛ ꯑꯣꯏꯔꯦꯀꯣ ꯅꯨꯡꯁꯤꯔꯕꯤ"꯫ ꯗꯔꯖꯤꯗꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯊꯥꯖꯔꯝꯗꯦ ꯑꯃꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯃꯄꯥꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯝꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨꯅ ꯈꯥꯝꯕꯗꯒꯤ ꯃꯗꯨꯃꯛꯇꯤ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯔꯥꯞꯄ ꯂꯝ ꯑꯃꯗ ꯂꯣꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯨꯍꯣꯡꯈꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫